ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯃꯌꯥꯝꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯤꯔꯛꯄ ꯚꯤꯗꯤꯑꯣꯅꯦ ꯃꯅꯤꯄꯨꯔꯤ ꯐꯤꯃꯦꯜ ꯑꯦꯛꯇ꯭ꯔꯦꯁ ꯃꯦꯛꯁꯤꯅꯥ ꯄꯥꯎꯅꯝꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯤꯛꯆꯔꯁ ꯈꯔ ꯔꯤꯀ꯭ꯔꯦꯠ ꯇꯧꯖꯕꯒꯤ ꯚꯤꯗꯤꯑꯣꯅꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏ ꯐꯥꯎꯕ ꯌꯦꯡꯕꯤꯔꯒ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏꯕꯗꯣ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕ ꯃꯤꯁꯤꯡ ꯄ꯭ꯂꯤꯖ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯟꯗ ꯕꯦꯜ ꯑꯥꯏꯀꯟꯗꯨꯁꯨ ꯅꯝꯕꯤꯔꯝꯃꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝ ꯂꯦꯠꯁ ꯒꯣ ꯏꯟꯇꯨ ꯗ ꯚꯤꯗꯤꯑꯣ ꯍꯧꯖꯤꯛ ꯁꯤ ꯐꯣꯇꯣꯁꯤꯒꯤꯗꯃꯛ ꯗ꯭ꯔꯦꯁ ꯁꯦꯠꯆꯔꯦ ꯍꯥꯏꯐꯦꯠ ꯃꯥꯟꯅꯕ ꯑꯃ ꯍꯧꯖꯤꯛ ꯑꯩꯒꯤ ꯐꯣꯇꯣꯒ꯭ꯔꯥꯐꯔꯅ ꯀꯥꯞꯄꯤꯒꯅꯤ ꯀꯃꯥꯏꯅ ꯄꯣꯁ ꯍꯥꯏꯔꯛꯑꯣ ꯂꯦꯞꯄꯣ ꯈꯣꯡ ꯑꯅꯤ ꯇꯥꯏꯁꯟꯅꯔꯣ ꯍꯣꯏ ꯈꯨꯠꯇꯨ ꯕꯦꯛꯇ ꯄꯥꯏꯕ ꯌꯥ ꯀꯥꯗꯕꯤꯗ ꯅꯣꯛꯀꯗꯕ ꯅꯣꯛꯀꯗꯕ ꯌꯥ ꯀꯥꯗꯕꯤ 1 2 3 ꯂꯩꯅꯔꯤꯕ ꯃꯔꯤꯁꯦ ꯀꯔꯤ ꯃꯔꯤꯅꯣ ꯑꯃꯨꯛꯇꯗꯤ ꯍꯥꯏꯌꯨ ꯀꯩꯗꯧꯒꯦ ꯅꯪꯕꯣ ꯂꯩꯅꯔꯤꯕ ꯃꯔꯤꯁꯦ ꯀꯔꯤ ꯃꯔꯤꯅꯣ ꯑꯃꯨꯛꯇꯗꯤ ꯍꯥꯏꯌꯨ ꯀꯩꯗꯧꯒꯦ ꯅꯪꯕꯣ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯀꯨꯞꯅ ꯁꯤ ꯐꯣꯇꯣꯁꯤꯒꯤꯗꯃꯛ ꯐꯤ ꯑꯃ ꯏꯟꯖꯔꯦ ꯄꯤꯡ ꯀꯂꯔꯒꯤ ꯍꯥꯏꯐꯦꯠ ꯃꯥꯟꯅꯔꯕꯅꯤꯅ ꯁꯤ ꯑꯗꯨꯝ ꯏꯟꯖꯔꯒꯦ ꯍꯧꯖꯤꯛ ꯀꯥꯞꯅꯕ ꯇꯧꯖꯒꯦ Khajitang yengba loina uriba Khajitang angba loina khanliba Khajitang yengba loina uriba Khajitang angba loina khanliba Pukning sumit yeng Cameraman ready to lay lao artist Artist yauꯔꯛꯑꯦ ꯊꯝꯖꯔꯒꯦ ꯌꯦꯜꯂꯣ ꯀꯂꯔꯒꯤ ꯐꯨꯔꯤꯠ ꯑꯃ ꯂꯤꯠꯆꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯊꯝꯖꯔꯒꯦ ꯏꯁꯥꯅ ꯑꯗꯨꯝ ꯁꯦꯜꯐꯤ ꯇꯧꯖꯔꯒꯦ ꯅꯨꯡꯁꯤ ꯍꯥꯏꯔꯗꯤ ꯑꯃꯨꯛꯇꯪ ꯍꯥꯏꯗꯕ ꯅꯨꯡꯁꯤ ꯍꯥꯏꯔꯗꯤ ꯑꯃꯨꯛꯇꯪ ꯍꯥꯏꯗꯕ ꯅꯠꯇꯦ ꯍꯥꯏꯒꯦꯔ ꯁꯤꯕ ꯅꯨꯡꯁꯤꯕ ꯁꯤ ꯐꯣꯇꯣꯁꯦ ꯑꯁꯤ ꯃꯄꯥꯟꯗ ꯀꯥꯞꯄꯨꯔꯁꯦ ꯆꯤꯌꯔ ꯄꯨꯊꯣꯛꯑꯒ ꯁꯤ ꯌꯥꯔꯅꯤꯅ ꯍꯣꯏ ꯌꯥꯔꯦꯀꯣ ꯅꯥꯀꯟ ꯅꯥꯀꯟ ꯀꯩꯀꯥꯗꯤ ꯀ꯭ꯔꯣꯞ ꯇꯧꯔꯁꯦꯕ 1 2 and 3 1 2 go Aigi wahangi paukhum piramdana chakhiba yaro yaro nungsibagi lipunna bunduna thamgani thamoigi phambakta pothahanduna nungsi thauja fangdri ꯁꯤ ꯐꯣꯇꯣꯁꯤꯒꯤꯗꯃꯛ ꯗ꯭ꯔꯦꯁ ꯁꯦꯠꯆꯔꯦ ꯍꯧꯖꯤꯛ ꯀꯥꯞꯄꯁꯦ post tꯧꯔꯣ 1 2 and 3 1 2 and 3 Malemda leiriba thawai panba matana sokhalloi nangi hapchanda Malemda leiriba thawai panba matana sokhalloi
ನಂಗೆ ಹಚ್ಚಾಂದ mayam video se lo comment bi bagi dama thank you very much karam ba photo na phai digi mai man ki bagi hado comment ha biramo aduga mathangi vacation video dana kanagi picture su create oge ha bu se ha biramo mathangi video da munarase bye bye take care ಅದು ಫಜವಿ ನಂಗೆ ಮಿಸ್ ನಾನ